नुपा अमदा चेनबा नुपी गैनी याम ngौनबा मगुन अहुम आई सिगी वीडियो जिदा हाइजरकेबा येंगिबा नंगजुको सिगी मगुन अहुम सिगी क्वालिटी अहुम जिबु चेलेगदी नंगना तसेंगना पामजबा नुपीदो सुंसोय सोयदना थेंगनरकनेबा अदुयदि एकता हौजलजिको अहामदने नंगना सागी पुनसिगी असेंगबा पांदम अमा लैरगने फंगनबा कन्न होनजबजे याम थीना एट्रैक्टिव ओइबा ट्रेड अमनेबा नुपी गैनी याम पामनबा पोट अमनेबा सिगिजे हाइबदि अखोइना नुपा अमा ओरगको अखोइगी पुनसिगी पांदम अखोइना तसेंगना पामजबा एनी थबक थोरम अमेक्ता ओइबा याको नंग फुटबॉलर ओइनिंगम याय नंग अदैदि नंगी ड्रीम जॉब अमा लेजरम याय नंगी बिजनेस अमा चौखटनबा ओरो नंगी तसेंगना नंगना पामजबा पोतो अदुगी अमा लेजरगा फंगनबा कन्न होनजबजे नुपी गैनी याम पामेबा मसागी पुनसिगी पांदमगा लेजदबिदा पंगलैदा लेबा नुपाजे सिदि नुपी गैनी सुंपामे पामदेबा मरमदिको नुपा अमना मसागी पुनसिगी पांदम लेजदबा हाबजेको समुद्र अमदको हि अमा तोंगगा एकता पंगलैदा लेबगुमनेबा करोमदा चत्तोइनो खंगदबिदा लॉस ओइरगा लेबगा चप मानेबा लॉस ओइरगा लेबा नुपाजिदि नुपीनने सुंपामे पामदेबा नुपादि तोखरो नुपीदबो लॉस ओइरगा लेबा नुपीबो अखोइना पामब्रने पामदेको सुमाय तौदनाको अखोइगी पुनसिगी पांदम अमा लेजदबिदा अखोइना पंगलैदा लेबा नुपाजे पंगहिंगदा हिंगबा नुपाजे नुपीने सुंपा पामदेबा अदुबु नंगनाको नसागी तसेंगना पामजबा नंगी पुनसि पांदमदो आइना पांदम हाइ याम थिन इम्पोर्टेंट ओइबा पोट अमनेबको नंगी पर्पस अमा क्लियर पर्पस अमा लेजरगा फंगनबा कन्न होनजबजेको नुपीने याम थिना पामनेबा सिगी हाइजे नंग आइना हाइजनि थबक अमा एकता यायबा थबक सिदे एकता याम हेना चावगा नंग ऑफिसर चोलो याम चावबा अदु अदागी वा नतेबा नंग तसेंगना पैसागा याम फंगजदबा ओरगजु थबक अमा तसेंगना नंगना पामजबा पोतो अदु फंगनबा कन्न होनबजे सिनेबा मोइना पामजरिजे नंगी थबक तो खक्ता नतेबा अदुनाको नंगना सागी पुनसिगी पांदम अमा लेजरगा फंगनबा कन्न होनबियोबको अदुगिदो नुपीने याम थिना पामनबा ट्रेड अमने क्वालिटी अमनेबा अनिसुबदा नुपीने याम पामजबा मगुनजे नुपा अमना मसाना मसादा इन्वेस्ट तौजबजे इन्वेस्टिंग इन योरसेल्फ हाबिजेको याम थिना मरुनेबा सिगिजे हाइदि नंगी इन्वेस्ट तौजबजे नंगी लाइफस्टाइल दे इन्वेस्ट तौबा नंगी फिटनेस तौबा नसाजे हेना फिट खलकनबा होनबा नंगी नसाना नानबा अदि ड्रेस के लेजबा नसाना तोमदा सुमाइना इन्वेस्ट तौजबा नुपाजे नुपी गैनी याम पामेबा मरमदिको नुपी अमना येंगपा नुपादे येंगपा मतमदरा येंगतोजे माबु फजना केयर तौबिबा ngamगदबा मागिदमक्ता प्रोवाइड तौबिबा ngamगदबा माबु प्रोटेक्ट तौबिबा ngamगदबा नुपाजिनेबा येंगतोजे सिनेबा याम थिना मरु ओइजे अदा मोइना येंगपा मतमदिदको नंग नसाना तोमदा नंगि केयर अमता लौजद्रेबा नंगि नोइरगा अदुम लैरेबा नोइरगा लेबजे हथनबा अमता खनद्रबा अदि नंग नयां कांगे हाजे नंग खरा हेना चाबा खोतपा बल्किंग तौबा अदुदा अदुगुम केमता खनद्रबा नंग नसाना होगजे नादबिदा तुम नंगे खंगदेने केमता नसाना तोमदा इन्वेस्ट तौजदबिदा लैरबा अदुअदि नुपीजिने सुंपामे पामरबा मोइने येंगो मतमदा खंगनेबको सि नुपाजिदि कइनो मसाना मसाबो केयर लौजबा ngamद्रि मसाना मसाबो सेनजबा ngamद्रि अदुअरगदि आइजे कमाइना केयर लौबिदोइनो न खलकनि मोइ मसादा कमाइना आई प्रोटेक्ट तौबिदोइनो कमाइना आइगे दंता प्रोवाइड तौबिदोइनो अदुअरगदि सिगि नुपाजे नंजे रिजेक्ट लानेबा रिजेक्ट चपा नुपागा चप मानरनिबा अदुना सि सुया यादेबको नंगने नसाना दोमदो ओइना इन्वेस्ट तौजोबा कोइ फर्स्ट नसाना इन्वेस्ट तौजरबा मतुंगदि नंजे इम्प्रूव तौखलानि नंगी पुनसिदि नंजे एट्रैक्टिव लेवल के कागजि लोइमे हेंगलानेबा सिगी मतमजिदनेबा नुपीदि सि नुपाजिदि मसाना मसाजे याम थिना केयर लौजैने अदुअरगदि आइजु माना लौबिबा सुंसोय सोयदना ngamगनिको खलगना नंजे मोइनाने सुंसोय सोयदना पामकनेबा अहुम सुबा मगुनदा याम मरुनको सिदि नुपी हेक्ता मखल मखल मयाम थेंगनबै वानतेबा सिजिने नंगना तसेंगना पामजबा नंगनाजु मा पामजबा मानाजु नंग पामजबा नुपीदो अदु थेंगनरबने नंग नसागे असेंगबा सकलोनजे उथोबा सो द रियल यू हाइबा हाइतारेको नंग हेक्ता फेक ओइरगाको नुपी अमजे इम्प्रेस तौनबा होनबदा नंग हेक्ता नंगी असेंगदबा सकलोन हादे साजनबा हाइतारेने नंगी फेक ओइबा कैरेक्टर का अमदो उतपीगनोबा नंगी तसेंगबा कैरेक्टर दो अदु ओइन उथोपियोबा सिदा आइना ngसादे हाइ मैमजे योंगबको आइना ममांगदा हाइ मतमदा नंग नसाना तोमदा इम्प्रूव तौनबा गातनी कोइना हाइजे नंग नसागे इन्वेस्ट तौजौना हाइरे नंगी पर्पस लेजौ गाना हाइजे नंग नसागे गातनेबा आइना तौजौ हाइजे सुमाइ सुम तौखलको मतमदा नंगी असोइबो खोपा खरति दुम लेरंगनिबा मियोइबजे लैतबा यारोइबा सिगी पोचे नंग अदुम उथोपियोबा कैसु कायबा लैतेबा हेक्ता आई हाइगेबको एग्जांपल पीगेबको कईगुम नंजे याम थिना भवा नंजे लाइरबा मी अमने हाइजिने होनबगदि कंजबा दुइजु लाइरबा मी मिसक अमने ना हाइजेबको नंगना लाइरबजिदि नंग नुपी अमजे इम्प्रेस तौनबा होनबदा नंजे पैसा पाइबो ओइने सारेबको अस सि नुपीजे पैसा पाइबा पामंगनि नंग पैसा पाइबो ओइने सारेबा नुपीजिनजु नंजे पैसा पाइबजे मानबजिदा हेक नंजे एट्रैक्टिव ओइग्रेबे अमु हेनको एस पैसा पाइबा माले सि नुपाजिना सुम यासलेबा सुमाइना यारको मतमजे नंग सिगिजिबु फरमगद्राना खनब्रना नुपीजिना नंजे खंगपो मतमजु फगद्रा प्लस नंगोंदा पैसा पाइरेना यारिबा नुपीदुजु फरमगद्राबा
ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯊꯦꯡꯅꯔꯛꯄ ꯅꯨꯄꯤꯗꯨꯗꯤ ꯀꯩꯁꯨ ꯑꯐꯕ ꯑꯣꯏꯔꯣꯏꯕ ꯅꯪꯒꯁꯨ ꯆꯥꯟꯅꯔꯣꯏꯕ ꯅꯨꯄꯤꯗꯁꯨ ꯃꯌꯥꯝ ꯂꯩꯗꯨꯗꯤꯀꯣ ꯅꯨꯄꯤꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯤ ꯐꯣꯂꯣꯋꯔꯁꯀꯗꯤ ꯃꯌꯥꯝ ꯌꯥꯝꯕ ꯑꯗꯨꯝ ꯑꯣꯛꯇꯕꯤ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯃꯥꯏꯅ ꯏꯁꯦꯡ ꯁꯦꯡꯅ ꯃꯌꯥꯝꯅ ꯈꯪꯅꯔꯕꯕꯨ ꯅꯨꯄꯤꯈꯩꯗꯣ ꯑꯗꯨꯗꯕꯨ ꯑꯗꯨꯝ ꯃꯣꯏꯒꯤ ꯀꯃꯦꯟ ꯀꯩꯀꯥꯗꯒꯗꯤ ꯁꯤꯌꯔꯒ ꯄꯨꯡꯇꯧ ꯇꯧꯕ ꯌꯥꯎꯕꯅꯦꯕ ꯅꯨꯄꯥ ꯃꯌꯥꯝ ꯂꯥꯛꯄꯅꯦꯕ ꯑꯗꯨ ꯅꯠꯇꯦꯕ ꯅꯪꯅ ꯄꯥꯝꯃꯤꯁꯤ ꯅꯠꯇ꯭ꯔꯥ ꯃꯣꯏꯗꯣ ꯉꯥꯛꯇꯪꯒꯤ ꯀꯩꯅꯣ ꯇꯤꯟꯅꯕ ꯂꯣꯏꯅꯕꯗꯤ ꯄꯥꯝꯃꯝꯒꯅꯦꯕ ꯑꯗꯨꯏ ꯅꯨꯄꯥꯈꯩꯗꯣ ꯑꯗꯣ ꯃꯣꯏꯗꯣ ꯇꯁꯦꯡꯅꯗꯤ ꯂꯧꯕꯤꯔꯔꯣꯏꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯅꯪꯅ ꯐꯦꯛ ꯑꯃ ꯑꯣꯏꯔꯒ ꯅꯪꯒꯤ ꯁꯥꯁꯤꯟꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯅ ꯑꯦꯛꯖꯥꯝꯄꯜ ꯄꯤꯔꯤꯁꯤꯅ ꯅꯪꯒꯤ ꯁꯥꯖꯤꯟꯅꯕ ꯑꯃ ꯑꯣꯏꯔꯒ ꯅꯨꯄꯤ ꯑꯦꯇ꯭ꯔꯦꯛꯁꯟ ꯇꯧꯕꯗꯤ ꯀꯥꯟꯅꯗꯦꯕ ꯅꯪ ꯇꯁꯦꯡꯕ ꯑꯁꯦꯡꯕꯗꯣ ꯑꯗꯨꯗ ꯑꯦꯛꯁꯦꯞ ꯇꯧꯔꯛꯄ ꯅꯨꯄꯤꯗꯣ ꯑꯗꯨꯅꯦꯕ ꯗꯔꯀꯥꯔ ꯇꯥꯔꯤꯁꯤ ꯍꯥꯏꯗꯤ ꯌꯦꯡꯉꯣꯅꯦ ꯑꯩ ꯍꯥꯏꯔꯒꯦꯕꯀꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯒꯦꯕꯀꯣ ꯑꯩꯒꯤ ꯑꯣꯏꯅ ꯅꯨꯄꯤ ꯑꯗ ꯅꯤꯁꯥ ꯄꯁꯥ ꯆꯥꯕ ꯅꯤꯁꯥ ꯄꯁꯥ ꯅꯨꯄꯤꯐꯧ ꯅꯤꯁꯥ ꯆꯥꯕ ꯌꯥꯎꯈꯠꯂꯕꯅꯤꯀꯣ ꯍꯧꯖꯤꯛꯁꯦ ꯑꯗꯨꯅꯅꯤꯀꯣ ꯑꯩꯅ ꯄꯜꯂꯤꯁꯦ ꯅꯤꯁꯥ ꯄꯁꯥ ꯆꯥꯕ ꯅꯨꯄꯤꯁꯤꯗꯤ ꯀꯔꯥꯏꯗꯅꯣ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯩꯉꯣꯟꯗ ꯁꯨꯡꯌꯥ ꯌꯥꯔꯣꯏꯕ ꯁꯤꯗ ꯅꯨꯄꯤ ꯑꯃꯅ ꯑꯩꯉꯣꯟꯗ ꯑꯩ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯕ ꯃꯇꯝꯁꯦ ꯃꯥ ꯑꯩꯅ ꯅꯤꯁꯥ ꯆꯥꯕ ꯄꯥꯝꯗꯦꯁꯤ ꯃꯥꯅ ꯈꯪꯉꯦ ꯍꯥꯏꯔꯁꯦꯕ ꯑꯗꯨꯗ ꯃꯥꯅ ꯑꯩꯉꯣꯟꯗ ꯅꯤꯁꯥ ꯆꯥꯗꯕꯒ ꯁꯥꯗꯅ ꯈꯣꯠ ꯌꯥꯝ ꯊꯤꯅ ꯒ꯭ꯌꯥꯟ ꯇꯥꯕꯤ ꯅꯨꯄꯤ ꯁꯥꯖꯤꯜꯂꯦ ꯍꯥꯏꯔꯁꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯕꯥꯅꯤꯁꯦ ꯀꯣꯏꯅꯔꯦ ꯍꯥꯏꯔꯁꯦꯕ ꯑꯗꯨꯒ ꯀꯣꯏꯅꯔꯛꯄ ꯃꯇꯝꯁꯤꯗ ꯑꯩꯅ ꯃꯥꯁꯦ ꯈꯪꯉꯦꯕ ꯌꯨ ꯍꯦꯛꯇ ꯊꯛꯈꯥꯏꯕꯤ ꯆꯨꯔꯨꯞ ꯍꯦꯛꯇ ꯊꯛꯈꯥꯏꯕꯤ ꯄꯥꯔꯇꯤ ꯍꯦꯛꯇ ꯇꯧꯈꯥꯏꯕꯤ ꯀꯟꯁꯔꯠꯀ ꯁꯤꯠꯂꯤ ꯈꯨꯗꯤꯡꯒꯤ ꯂꯦꯝꯅ ꯁꯨꯡꯇꯥ ꯊꯥꯗꯕꯤ ꯍꯦꯛꯇ ꯉꯥꯎꯊꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔ ꯂꯩꯔꯝꯃꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯕꯥꯅꯤꯒꯤ ꯃꯔꯤꯗꯣ ꯌꯥꯔꯛꯀꯗ꯭ꯔꯅꯦ ꯑꯩꯅ ꯃꯉꯣꯟꯗ ꯌꯥꯔꯛꯀꯗ꯭ꯔꯅꯦ ꯄꯨꯔꯥ ꯑꯩꯒꯤ ꯊꯥꯖꯕ ꯄꯨꯝꯅꯃꯛ ꯃꯥꯡꯒꯅꯤ ꯑꯩꯈꯣꯏ ꯕꯥꯅꯤꯒꯤ ꯃꯔꯤꯗꯨ ꯁꯨꯡꯐ ꯍꯦꯛ ꯐꯖꯔꯔꯣꯏꯕ ꯃꯈꯥ ꯇꯥꯔꯛꯄ ꯃꯇꯝꯗ ꯑꯣꯔ ꯍꯥꯏꯔꯁꯦꯕ ꯅꯪ ꯅꯨꯄꯤ ꯑꯃ ꯍꯥꯏꯔꯁꯦꯕꯀꯣ ꯀꯟꯁꯔꯠ ꯆꯠꯄ ꯈꯣꯠꯄ ꯅꯨꯄꯤꯁꯦ ꯅꯪ ꯍꯥꯏꯔꯁꯦꯕ ꯑꯩꯁꯤꯅ ꯑꯃꯨꯛ ꯀꯟꯁꯔꯠ ꯆꯠꯄ ꯈꯣꯠꯄꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯍꯥꯏꯔꯁꯦꯕ ꯅꯤꯁꯥꯒ ꯅꯨꯄꯤꯒ ꯊꯛꯃꯤꯟꯅꯕ ꯉꯥꯎꯃꯤꯟꯅꯕꯁꯦ ꯄꯥꯝꯃꯦ ꯍꯥꯏꯔꯁꯦꯕ ꯑꯗ ꯅꯨꯄꯤ ꯑꯃꯁꯤꯅ ꯑꯃꯨꯛ ꯇꯁꯦꯡꯅ ꯃꯥꯗꯤ ꯄꯥꯝꯖꯗꯕ ꯅꯨꯄꯤ ꯑꯃꯨꯛ ꯊꯦꯡꯅꯔꯦꯕ ꯑꯗ ꯑꯩꯁꯦ ꯌꯥꯝ ꯊꯤꯅ ꯒ꯭ꯌꯥꯟ ꯇꯥꯕꯒ ꯁꯥꯗꯅ ꯑꯗꯨꯒꯨꯝꯕ ꯀꯩꯝꯇ ꯄꯥꯝꯗꯕꯒ ꯁꯥꯗꯅ ꯀꯣꯏꯅꯔꯦꯕ ꯏꯕꯥꯅꯤꯁꯦ ꯑꯗꯨꯒ ꯃꯇꯝ ꯈꯔ ꯀꯣꯏꯅꯔꯛꯄ ꯃꯇꯝꯗꯩꯗꯤ ꯏꯁꯥꯒꯤ ꯑꯁꯦꯡꯕꯁꯤꯗꯤ ꯂꯣꯏꯅꯃꯛ ꯈꯪꯅꯔꯛꯀꯅꯦꯕ ꯑꯍꯥꯟꯕꯗ ꯁꯣ ꯇꯧꯊꯣꯛ ꯍꯥꯏꯁꯦ ꯑꯩꯅ ꯇꯨꯡꯗ ꯁꯦꯞ ꯇꯧꯅꯕꯅꯤꯀꯣ ꯑꯗꯣ ꯃꯇꯨꯡ ꯇꯥꯔꯛꯄꯗꯗꯤ ꯂꯣꯏꯅꯃꯛ ꯈꯪꯅꯔꯛꯇꯣꯏꯅꯦꯕ ꯑꯗ ꯑꯩꯒꯤ ꯅꯦꯆꯔꯁꯦ ꯃꯥꯅ ꯈꯪꯒꯜꯂꯦꯕ ꯑꯩꯗꯤ ꯍꯦꯛꯇ ꯉꯥꯎꯗꯅ ꯈꯣꯠꯇꯅ ꯆꯠꯄ ꯂꯥꯡꯕꯁꯦ ꯌꯥꯝ ꯄꯥꯝꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔ ꯂꯩꯔꯝꯃꯦꯕ ꯑꯗꯨꯗꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯌꯦꯜꯂꯛꯑꯅꯦꯕ ꯅꯪ ꯑꯗꯨ ꯇꯧꯔꯤꯗꯣ ꯂꯥꯜꯂꯦ ꯈꯣꯠꯂꯦ ꯑꯗꯨ ꯐꯠꯇꯦ ꯈꯣꯠꯇꯦꯅ ꯍꯥꯏꯔꯅꯦꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯏꯕꯥꯅꯤꯒꯤ ꯃꯔꯛꯇ ꯑꯗꯨꯁꯨ ꯆꯞ ꯃꯥꯟꯅꯅ ꯌꯦꯈꯥꯏ ꯊꯤꯡꯒꯥꯏꯅꯔꯅꯦꯕ ꯑꯩꯅꯒ ꯉꯥꯎꯅꯤꯡꯉꯤꯕ ꯈꯣꯠꯅꯤꯡꯉꯤꯕ ꯃꯌꯥꯝꯗꯣ ꯌꯥꯔꯔꯣꯏꯕ ꯑꯗꯨꯅ ꯅꯪ ꯅꯁꯥꯒꯤ ꯑꯁꯦꯡꯕ ꯁꯛꯂꯣꯟꯗꯣ ꯑꯗꯨ ꯍꯥꯟꯅ ꯁꯣ ꯇꯧꯊꯣꯛꯑꯕ ꯑꯗꯨꯗꯩ ꯑꯦꯛꯁꯦꯞ ꯇꯧꯔꯛꯄ ꯅꯨꯄꯤꯗꯣ ꯑꯗꯨꯅꯦꯕ ꯅꯪꯒ ꯆꯥꯟꯅꯗꯣꯏꯁꯤ ꯅꯨꯄꯤꯗꯨꯒꯤꯁꯨ ꯅꯪꯒꯤ ꯑꯁꯦꯡꯕ ꯃꯥꯒꯤ ꯑꯁꯦꯡꯕ ꯁꯛꯂꯣꯟꯗꯣ ꯑꯗꯨꯁꯨ ꯈꯪꯗꯣꯛꯄ ꯑꯃ ꯆꯪꯉꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯅꯪꯒꯤꯁꯨ ꯑꯣꯏꯅ ꯁꯣ ꯇꯧꯊꯣꯛꯑꯕ ꯁꯤꯅꯤꯀꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯈꯤꯕ ꯀ꯭ꯋꯥꯂꯤꯇꯤ ꯑꯍꯨꯝꯗꯣ ꯌꯥꯝ ꯊꯤꯅ ꯃꯔꯨ ꯑꯣꯏꯕ ꯉꯥꯛꯇꯅꯤꯀꯣ ꯑꯍꯥꯟꯕ ꯑꯣꯏꯅ ꯅꯪ ꯅꯁꯥꯒꯤ ꯀ꯭ꯂꯤꯌꯔ ꯄꯔꯄꯁ ꯅꯁꯥꯒꯤ ꯄꯥꯟꯗꯝ ꯑꯃ ꯂꯩꯖꯧ ꯁꯤꯗꯤ ꯅꯨꯄꯤꯅ ꯑꯦꯇ꯭ꯔꯦꯛꯁꯟ ꯈꯛꯀꯤ ꯋꯥ ꯅꯠꯇꯦꯀꯣ ꯅꯁꯥꯒꯤ ꯄꯥꯟꯗꯝ ꯑꯃ ꯂꯩꯖꯗꯕ ꯅꯨꯄꯥꯁꯦ ꯁꯤꯗꯤ ꯀꯅꯥꯝꯇꯅ ꯕꯦꯕꯥꯔ ꯇꯧꯕꯤꯔꯣꯏ ꯅꯪꯁꯦ ꯑꯗꯨꯝ ꯑꯉꯥꯡ ꯑꯃꯒꯤ ꯇꯥꯏꯞꯇ ꯑꯗꯨꯝ ꯂꯩꯒꯤꯅꯤ ꯅꯪ ꯇꯁꯦꯡꯅ ꯍꯥꯏꯒꯦ ꯃꯦꯟ ꯑꯃ ꯑꯣꯏꯈꯠꯂꯛꯀꯦ ꯍꯥꯏꯔꯒꯗꯤ ꯄꯔꯄꯁ ꯑꯃ ꯂꯩꯇꯕ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏ ꯑꯌꯥꯝꯕ ꯃꯇꯝꯗ ꯄꯥꯟꯗꯝ ꯂꯩꯖꯗ꯭ꯔꯒꯗꯤ ꯅꯪꯁꯦ ꯃꯤꯔꯦꯝꯒꯨꯝꯕꯁꯨ ꯑꯌꯥꯝꯕ ꯑꯣꯏꯒꯟꯕꯅꯦ ꯁꯤꯃꯗꯤ ꯏꯁꯦꯡ ꯁꯦꯡꯅ ꯍꯥꯏꯕꯤꯒꯦ ꯑꯩꯁꯨ ꯑꯣꯏꯔꯝꯃꯤꯀꯣ ꯑꯩ ꯅꯣꯏꯗꯒ ꯖꯁ ꯇꯧꯕꯒꯤ ꯋꯥ ꯅꯠꯇꯦꯀꯣ ꯁꯤꯒꯤ ꯃꯔꯛꯇ ꯌꯦꯡꯕ ꯌꯥꯎꯔꯝꯃꯒꯁꯨ ꯑꯩꯁꯨ ꯑꯣꯏꯔꯝꯃꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛꯇꯤ ꯑꯣꯏꯗ꯭ꯔꯦ ꯏꯁꯥꯒꯤ ꯄꯥꯟꯗꯝ ꯑꯃ ꯂꯩꯖꯔꯒ ꯀꯟꯅ ꯐꯪꯅꯕ ꯍꯣꯠꯅꯖꯔꯦꯀꯣ ꯑꯅꯤꯁꯨꯕꯗ ꯏꯟꯚꯦꯁꯇꯤꯡ ꯏꯟ ꯌꯣꯔ ꯁꯦꯜꯐ ꯑꯩꯁꯨ ꯍꯥꯟꯅ ꯁꯤꯒꯤꯁꯦ ꯀꯩꯁꯨ ꯃꯋꯥ ꯂꯧꯔꯝꯗꯦ ꯒꯦꯝ ꯈꯔ ꯁꯥꯟꯅꯔꯒ ꯏꯁꯥꯒꯤ ꯅꯣꯏꯒꯦꯔꯥ ꯆꯥꯎꯒꯦꯔꯥ ꯀꯩꯗꯧꯒꯦ ꯃꯋꯥ ꯂꯧꯗꯦ ꯀꯩꯝꯇ ꯇꯧꯔꯝꯗꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩ ꯏꯁꯥ ꯐꯤꯠ ꯑꯣꯏꯈꯠꯂꯛꯑꯦ ꯑꯩ ꯏꯁꯥꯒꯤ ꯄꯩꯁꯥꯒ ꯇꯥꯟꯖꯔꯒ ꯑꯩꯒꯤ ꯗꯥꯏꯠꯇꯒ ꯏꯟꯚꯦꯁ ꯇꯧꯖꯔꯒꯀꯣ ꯁꯨꯃꯥꯏꯅ ꯏꯟꯚꯦꯁ ꯇꯧꯕꯤꯔꯣ ꯑꯍꯨꯝꯁꯨꯕ ꯃꯇꯝꯗ ꯅꯪ ꯅꯁꯥꯒꯤ ꯑꯁꯦꯡꯕ ꯁꯛꯂꯣꯟꯗꯣ ꯎꯠꯊꯣꯛꯄꯤꯌꯨꯕ ꯑꯩꯒꯤꯁꯨ ꯑꯩꯒꯤ ꯑꯁꯦꯡꯕ ꯉꯥꯛꯇꯅꯦ ꯑꯩꯒꯤ ꯗ꯭ꯔꯦꯁꯀꯨꯝꯕ ꯁꯦꯠꯄ ꯀꯥꯝꯕ ꯈꯣꯠꯄꯒꯁꯦ ꯁꯨꯡꯌꯥ ꯌꯥꯗꯦꯕꯀꯣ ꯑꯩ ꯁꯨꯡ ꯄꯥꯝꯗꯦꯕ ꯗ꯭ꯔꯦꯁꯀꯨꯝꯕ ꯁꯦꯠꯄꯒꯨꯝꯕꯁꯦ ꯁꯤ ꯑꯁꯦꯡꯕ ꯑꯗꯨꯝ ꯍꯥꯏꯗꯣꯛꯏ ꯀꯩꯅꯣ ꯅꯨꯄꯤ ꯗ꯭ꯔꯦꯁ ꯌꯥꯝ ꯊꯤꯅ ꯅꯥꯟꯅ ꯁꯦꯠꯄ ꯅꯨꯄꯤ ꯊꯦꯡꯅꯩꯅ ꯀꯩꯗꯧꯕꯩ ꯊꯦꯡꯅꯔꯣꯏꯗꯣꯏꯅꯣ ꯌꯣ ꯇꯥꯕꯤ ꯅꯨꯄꯤꯁꯨ ꯑꯗꯨꯝ ꯊꯦꯡꯅꯩꯅ ꯃꯣꯏꯒꯤꯗꯣ ꯊꯦꯡꯅꯐꯝ ꯊꯣꯛꯄꯗꯤ ꯊꯦꯡꯅꯅꯤꯕ ꯑꯗꯣ ꯑꯩꯒ ꯆꯥꯟꯅꯔꯨꯗꯕꯅꯤꯅ ꯑꯗꯨ ꯄꯥꯛꯅ ꯍꯦꯟꯅ ꯅꯛꯁꯟꯅꯔꯨꯗꯦꯕ ꯑꯩꯒ ꯆꯥꯟꯅꯕ ꯃꯤꯗꯣ ꯑꯣꯏꯅ ꯅꯛꯁꯟꯅꯩꯑꯕ ꯑꯗꯣ ꯑꯩꯒꯤ ꯑꯄꯥꯝꯕꯗꯨꯗꯤ ꯃꯣꯏꯅ ꯈꯪꯉꯀꯥꯟꯗ ꯑꯣꯏꯅ ꯑꯐꯕ ꯅꯨꯄꯤꯗꯣ ꯑꯣꯏꯅ ꯊꯦꯡꯅꯩꯑꯕ ꯑꯩꯒ ꯆꯥꯟꯅꯕꯗꯣ ꯊꯦꯡꯅꯩꯑꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯅꯪꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕꯤ ꯊꯦꯡꯅꯔꯛꯀꯅꯦꯕꯀꯣ ꯑꯗ ꯑꯩꯅ ꯍꯥꯏꯔꯤ ꯉꯁꯥꯏ ꯃꯔꯛꯁꯤꯗ ꯅꯣꯏ ꯈꯜꯂꯝꯕ ꯌꯥꯏꯕꯀꯣ ꯅꯨꯄꯤ ꯂꯨꯅ ꯇꯧꯕ ꯈꯣꯠꯄꯗꯤ ꯄꯜꯂꯛꯇ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯁꯤ ꯃꯔꯨ ꯑꯣꯏꯗꯕ꯭ꯔꯥꯅ ꯍꯪꯉꯛꯄ ꯌꯥꯏꯕꯀꯣ ꯑꯣꯏꯌꯦꯕꯀꯣ ꯅꯨꯄꯤ ꯂꯨꯅ ꯇꯧꯕ ꯃꯣꯏꯒꯤꯗꯃꯛꯇ ꯀꯦꯌꯔ ꯐꯖꯅ ꯂꯧꯕꯤꯕ ꯃꯣꯏꯒꯤ ꯑꯋꯥꯕ ꯃꯇꯦꯡ ꯄꯥꯡꯕ ꯈꯣꯠꯄ ꯁꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯌꯦꯕꯀꯣ ꯑꯗꯣ ꯁꯤꯗꯤ ꯑꯩꯗꯤ ꯁꯦꯀꯦꯟꯗꯔꯤꯗ ꯑꯗꯨꯝ ꯊꯝꯃꯣꯅ ꯍꯥꯏꯒꯅꯦꯕ ꯅꯪ ꯅꯁꯥꯁꯦ ꯍꯥꯟꯅ ꯐꯠꯇ꯭ꯔꯕ ꯏꯝꯄ꯭ꯔꯨꯞ ꯇꯧꯗ꯭ꯔꯕ ꯑꯗꯨ ꯑꯣꯏꯔꯗꯤꯅꯦ ꯅꯪꯅ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤ ꯃꯌꯥꯝꯗꯣ ꯃꯥꯕꯨ ꯐꯖꯅ ꯀꯦꯌꯔ ꯂꯧꯕꯤꯕ ꯑꯗꯨ ꯑꯗꯥ ꯂꯨꯅ ꯇꯧꯕꯤꯕ ꯃꯥꯒꯤ ꯑꯆꯥꯄꯣꯠ ꯕꯣꯔꯥ ꯑꯃ ꯂꯩꯕꯤꯔꯒꯁꯨꯅꯦ ꯃꯥꯅ ꯅꯪꯁꯦ ꯁꯨꯡꯄꯥꯝꯃꯦ ꯄꯥꯝꯃꯣꯏꯕ ꯅꯣꯏꯕꯥꯅꯤ ꯂꯣꯏꯅꯔꯝꯕꯗꯤ ꯌꯥꯏꯀꯣ ꯉꯥꯏꯍꯥꯛꯀꯤ ꯉꯁꯥꯏꯒꯤꯗꯣ ꯑꯩꯅ ꯍꯥꯏꯈꯤꯕꯗꯣ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯤ ꯑꯣꯛꯇꯕꯤ ꯈꯔ ꯂꯩꯕꯗꯣ ꯃꯣꯏꯗ ꯀꯃꯦꯟ ꯀꯩꯀꯥꯒ ꯑꯗꯨꯝ ꯄꯤꯕ ꯅꯨꯄꯥꯈꯩꯗꯣ ꯑꯗꯨꯃꯥꯏꯅ ꯇꯥꯔ ꯇꯣꯛꯀꯅꯦꯕ ꯅꯪꯁꯨ ꯆꯞ ꯃꯥꯟꯅꯅ ꯇꯣꯛꯀꯅꯦꯕ ꯉꯥꯛꯇꯪꯒꯤꯗꯤ ꯂꯣꯏꯅꯅꯤꯡꯉꯝꯕꯗꯣ ꯅꯪꯒ ꯍꯥꯏꯇꯥꯔꯦꯅꯦ ꯅꯨꯄꯤꯈꯩꯗꯨ ꯅꯪ ꯑꯆꯥꯄꯣꯠ ꯂꯩꯕꯤꯕ ꯑꯗꯨꯒ ꯅꯨꯄꯥ ꯑꯇꯣꯞꯄ ꯑꯃꯗ ꯑꯣꯏꯅ ꯆꯠꯈꯤꯅꯦꯕ ꯑꯗꯨꯅ ꯇꯧꯕꯤꯒꯅꯣꯕ ꯈ꯭ꯋꯥꯏ ꯐꯥꯔꯁꯇꯅꯦ ꯅꯪ ꯅꯁꯥꯁꯦ ꯍꯥꯟꯅ ꯏꯝꯄ꯭ꯔꯨꯞ ꯇꯧꯕ ꯑꯃ ꯆꯪꯉꯦꯕꯀꯣ ꯑꯩ ꯍꯥꯏꯅꯤꯡꯕ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯄꯤꯅꯤꯡꯕ ꯑꯃ ꯂꯩꯌꯦꯕꯀꯣ ꯁꯤꯒꯤ ꯃꯇꯥꯡꯗ ꯅꯪꯉꯣꯟꯗ ꯂꯨꯄꯥ 1,000,000 ꯂꯩꯔꯦ ꯍꯥꯏꯁꯦꯕꯀꯣ 1,000,000ꯁꯦꯀꯣ ꯑꯩꯒꯤ ꯍꯥꯟꯅ ꯍꯥꯏꯖꯒꯦꯕꯀꯣ ꯑꯩꯁꯦ ꯇꯁꯦꯡꯅ ꯅꯨꯄꯤꯒꯤ ꯄ꯭ꯔꯣꯚꯥꯏꯠ 100% ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤꯒꯁꯦ ꯅꯨꯄꯤ ꯄ꯭ꯔꯣꯚꯥꯏꯠ ꯇꯧꯕ ꯄꯥꯝꯕ ꯃꯤꯁꯛ ꯑꯃꯅꯤꯀꯣ ꯄꯥꯝꯕꯗ ꯅꯠꯇꯦ ꯇꯧꯁꯨ ꯇꯧꯗꯣꯏꯅꯦꯕꯀꯣ
ꯑꯗꯨꯃꯛꯄꯨ ꯑꯩꯈꯣꯏ ꯑꯍꯥꯟꯕ ꯍꯧꯒꯠꯂꯛꯄꯒꯤ ꯁ꯭ꯇꯦꯖ ꯑꯣꯏꯔꯣ ꯀꯩ ꯑꯣꯏꯔꯣꯁꯦ ꯁꯤꯒꯨꯝꯕ ꯂꯧꯅ ꯂꯩꯅꯗ꯭ꯔꯤꯉꯩ ꯃꯅꯨꯡꯁꯦ ꯃꯇꯝꯁꯦ ꯃꯃꯥꯡꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗꯗꯤꯅꯦ ꯑꯩꯈꯣꯏꯅ ꯅꯨꯄꯤ ꯑꯃꯁꯦ ꯃꯉꯣꯟꯗ ꯍꯦꯛꯇ ꯂꯣꯏꯅꯃꯛ ꯊꯥꯗꯕ ꯌꯥꯔꯣꯏꯕ ꯑꯩꯈꯣꯏ ꯏꯁꯥꯅ ꯐꯟꯕ ꯑꯃ ꯆꯪꯉꯦꯕ ꯂꯨꯄꯥ ꯑꯩꯅ 1,000 ꯑꯃ ꯂꯩ ꯍꯥꯏꯔꯁꯦꯀꯣ 1,000 ꯑꯃ ꯂꯩꯕꯁꯤꯗꯅꯦ ꯅꯪꯅꯅꯦ ꯃꯉꯣꯟꯗ ꯂꯨꯄꯥ 900 ꯊꯥꯗꯕꯤꯔꯕ ꯄꯩꯁꯥꯒꯤ ꯃꯇꯥꯡꯗꯗꯤ ꯄꯜꯂꯦꯀꯣ ꯅꯣꯏ ꯈꯔ ꯄꯩꯁꯥꯒꯤ ꯑꯗꯨ ꯑꯗꯥꯅ ꯌꯥꯝ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯅꯨꯀꯣ ꯑꯩ ꯍꯥꯏꯁꯦ ꯑꯦꯛꯖꯥꯝꯄꯜ ꯒ꯭ꯌꯥꯟ ꯇꯥꯔꯝꯅꯤꯀꯣ ꯂꯨꯄꯥ 1,000 ꯑꯃ ꯂꯩꯕꯁꯤꯗ ꯂꯨꯄꯥ 900 ꯃꯉꯣꯟꯗ ꯊꯥꯗꯔꯦꯕ ꯑꯗꯨꯒ ꯅꯉꯣꯟꯗ ꯂꯨꯄꯥ 100 ꯈꯛ ꯊꯥꯗꯕꯁꯦ ꯁꯤ ꯑꯃꯔꯣꯝꯗ ꯑꯩꯒꯤ ꯂꯣꯖꯤꯛꯀꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯄꯥꯝꯃꯦꯕ ꯑꯩꯁꯨ ꯑꯩꯅ ꯆꯥꯗꯣꯏ ꯄꯣꯠꯇꯣ ꯑꯩ ꯅꯨꯄꯤꯗꯒ ꯄꯤꯔꯒ ꯆꯥꯍꯟꯅꯤꯡꯉꯦꯕ ꯁꯤ ꯇꯁꯦꯡꯅ ꯄꯥꯝꯃꯦꯕꯀꯣ ꯑꯗꯨꯃꯛꯄꯨ ꯁꯤꯒꯤꯁꯦ ꯅꯨꯄꯤꯈꯩꯅꯗꯤ ꯄꯥꯝꯗꯦꯕ ꯑꯃꯨꯛ ꯃꯣꯏꯅꯗꯤꯀꯣ ꯁꯤ ꯅꯨꯄꯥꯁꯦ ꯀꯩꯅꯣꯝ ꯇꯧꯏꯅꯦꯅ ꯈꯟꯒꯅꯦꯕ ꯉꯁꯥꯏ 1,000 ꯑꯃ ꯂꯩꯕꯗꯣ ꯃꯉꯣꯟꯗ 900 ꯄꯤꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯅꯪ ꯅꯁꯥꯗ ꯂꯨꯄꯥ 900 ꯊꯥꯗꯖꯔꯕ ꯑꯗꯨꯒ ꯃꯥꯒꯤ ꯂꯨꯄꯥ 100ꯒꯤ ꯑꯆꯥꯄꯣꯠ ꯂꯩꯕꯤꯕꯗꯣ ꯑꯗꯨꯅ ꯍꯦꯟꯅ ꯐꯩ ꯄꯥꯝꯖꯩꯅ ꯍꯥꯏꯔꯛꯀꯅꯦꯕ ꯁꯤꯅꯦꯕ ꯂꯨꯔꯤꯁꯤ ꯑꯗꯨ ꯈꯪꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏꯌꯦꯕ ꯑꯩꯈꯣꯏꯅ ꯁꯤ ꯈꯪꯖꯟꯕꯤꯌꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯨꯅꯅꯤꯀꯣ ꯑꯩꯅ ꯅꯪ ꯅꯁꯥꯒꯤ ꯍꯥꯟꯅ ꯏꯝꯄ꯭ꯔꯨꯞ ꯇꯧꯅꯕ ꯉꯥꯛꯇꯅꯦ ꯑꯩꯅ क्वालिटी ꯍꯥꯏꯗꯣ ꯃꯣꯏꯒꯤ ꯂꯨꯅ ꯇꯧꯕ ꯈꯣꯠꯄꯗꯣ ꯑꯗꯨ ꯁꯦꯀꯦꯟꯗꯔꯤꯗ ꯊꯝꯃꯣ ꯁꯤꯈꯩꯁꯦ ꯍꯥꯟꯅ ꯌꯥꯎꯒꯣ ꯁꯤ ꯇꯧꯔꯛꯄ ꯃꯇꯝꯗ ꯅꯪ ꯃꯣꯏ ꯂꯨꯅ ꯇꯧꯕꯁꯨ ꯑꯗꯨꯝ ꯍꯩꯔꯛꯑꯅꯤ ꯅꯪ ꯅꯁꯥꯅ ꯀꯦꯌꯔ ꯂꯧꯖꯕ ꯃꯤ ꯑꯃ ꯑꯣꯏꯔꯒꯗꯤ ꯃꯣꯏꯒꯤ ꯑꯁꯣꯏꯕ ꯀꯩꯀꯥ ꯅꯪ ꯂꯣꯏ ꯁꯦꯝꯗꯣꯛꯄꯤꯕ ꯉꯝꯃꯛꯀꯅꯤ ꯁꯤꯅꯤ ꯋꯥꯔꯤꯕꯨ ꯍꯧꯖꯤꯛꯀꯤ ꯀ꯭ꯋꯥꯂꯤꯇꯤ ꯑꯍꯨꯝꯗꯣ ꯆꯦꯟꯕꯤꯔꯣ ꯌꯥꯔꯦ ꯅꯨꯄꯤꯈꯩꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕꯤꯗ ꯉꯥꯎꯁꯜꯂꯛꯑꯅꯤ ꯅꯪꯅ ꯄꯥꯝꯖꯕ ꯅꯨꯄꯤꯗꯣ ꯑꯗꯨꯁꯨ ꯊꯦꯡꯅꯔꯛꯇꯣꯏꯅꯤꯀꯣ ꯑꯩꯅ ꯍꯧꯖꯤꯛꯀꯤ ꯂꯥꯁꯀꯤ ꯄꯣꯏꯟ ꯑꯃ ꯑꯣꯏꯅ ꯍꯥꯏꯈꯤꯕꯗꯣ ꯁꯣ ꯗ ꯔꯤꯌꯦꯜ ꯌꯨ ꯍꯥꯏꯕꯗꯣ ꯅꯪ ꯅꯁꯥꯒꯤ ꯑꯁꯦꯡꯕ ꯁꯛꯂꯣꯟꯗꯣ ꯎꯠꯊꯣꯛꯄꯤꯌꯨ ꯍꯥꯏꯕꯗꯣ ꯐꯔꯦ ꯁꯤꯅꯤ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯒꯦ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ